Wathok ama Leirabadi Waroising ama Leipham Thok APAMBA ama LEIRABASU MADUNA MEEYAMDA WAHANBAGI MAHUTTA PHAMINARAGA WAROISIN PURAKNABA HOTNABA MATHOU TAI HAINA CLP gi leader OKRAM IBOBI na PHONGDOKHRE Wafam asing asi BT Rota Leiba Congress Baban da Pangthokpa India gi nupi laktagi ahanba Prime Minister Oirambi Leikhidraba Indira Gandhi chahi chamaga supna taruk suba mapok numit ki thauram Kwame Ekta Diwas ki thoram da Okram IBOBI na phongdokhibani Manipur Pradesh Congress Committee MPCC na sinduna pangthokhiba thoram adu da CLP leader o IBOBI na makhata na hai India gi nupi laktagi ahanba Prime Minister Oirambi Indira Gandhi na chahi chamaga supna taruk surakpaga mari lainana Bharat Pumba Kwame Ekta Diwas ki thoram asi pangthokli state asidas to MPCC na sinduna pangthokpaga loinana Thauna lai bi luchingbi asigi maphamda ikai khumnaba utuna luchingbi asina apunba India ama oinaba hotnakhiba adubo ekhoina nahonona ningsingbani India dagi tokhaina targani haina Khalistan kangbuna akanba irang horakpa amadi lining lai songi mapham ama oiriba Golden Temple da lanban oirakpadagi thong adu chathadanaba matam adugi Prime Minister oikhibi Indira Gandhi na haibada yaraktabadagi Tathokibani Makna Apunba India ama oinaba hotnakiba adubu yaningdaba oina mahaki bodyguard na nongmina kaptuna hatkiba luchingbi amani mahaki apunba gi wakhalon adubu ekoin amato oina innaba hotnaba amadi apunba India ama gi manglan adu kaihandana thamnaba hotnasi haina makna makhata ke Tongan ba organization singna Bharat kaiba yaba demand kaya chatharakpa violence yauna chatharakpa adugumba thawong thodau mayam adu mana yaroi tawganu Bharat kaiba yaroi aina hingningaida agi isada singliu tongda I marik ama cheli bhaudi ai Bharat kaibadi yaroi tawganu haibada yaraktabadagi atai alternative option leitabani mahakna atugumba anti national oiba organization sing adu takthoknaba hotnakhiba yamna hoi pamda atai option leitabani yaroi Bharat kaibadi su yaroi haidana Bharat ki apunba saktangi against ta madugi mayokta noina lal horaga Bharat thugaibdi yaroi haiba magi chapchaba stendo madu thabak oina pangthoknaba hotnabada pendaba kanagumna haibitare masa gi community khaktagi khanba adugumba oiroi doba madu daiduda magi mapunsi si koina khanjabadadi masi leihidabani haina laujai mayamni hana khangbirabani CLP gi leader o IBOBI na makhata radona hai malem de hingsa gi mapham ama leite wathok ama leiragadi waroisin ama Leipham Thok tha taruk helaklaba irang si state lengak na loisin gani hairagana loisin biro natragana state lengak na loisin bangamdragana center gi lengak ki mateng lobiro irang asina miyamda asuki matik awaba ama oire irang asna maram oiduna senthungi phibam da sokselakpa haibasi masana tabani adubu lengak asina sizina khiba senthungi wafam adudi lengak na thamban hena fagani haina makna makhata na Phongdokhe Wari Sanaraga Karino Madudi Zik Leiriba Sarkar Haibitare Center na state government ng Magana Muigi label dang Ngamgadoba Uergana Praja Singsi Waman Gre Tha Taruk Henjala Waman Gre Coin Hajari Kari Yeng Dana Leiribano Muigi label dang Magana Sop Tobiro Akoi Manipur Labor Praja Singsi Waman Gre Akoi Hanadesu Santi Pambani Jiksu Santi Hanjalaknaba Tubada Hotna Biro Senior the Moina State Government gi level the Moidoba Wergadi Center the Leirabashu Moichap Manaba Sarkarni Aduna Center Gimating Lauraga Tuna Masi Santi Hanjalaknaba Tobio na Koi Hana de Apil Toja Leirabuni Paliba Sarkars in Hena Kangani Akoin Sum Mapandegi Yangzabadi Sentungi Pivamji even Chief Minister Nabo Haridune Hujik Leiriba Irangse Machine Maram Duna GST collection Hoba nearly 19% Hena reduced or Santi Leitaba from the Dikarai the Gi Sentungi Pivamsu Adom Nomgi worse Wishal Patabni Thorabada the MPCC President K. Megazandra, CWC gi member Gai Khangam Hanigi President Singh, Hanigi Minister Singh, Hanigi ML Singh, MPCC gi Thokoba Singh, Kayana Sarukyaki. Thorabada the Laikhidraba, Luchimbi Asigi Mapam the CLP leader or Ibobina Luchimduna, Haikat Laikat Tambagaloina Kwame Ekta gi Apunbagi Weba, Wasaksu, Nominaki.